All JIRIBAM Sports Association ASIGI is in SINGHna JIRIBAM Higher Secondary School gi Sanabungda CHATTHARIBA Taranipan Suba and Horichoron Memorial Sub-Junior Boys Under 15 Football Tournament 2024 gi ngarang SHANAKHIBA match CKC Chingdong Lekaina Anda Moi Club Jirigatpu goal mari amada maithiba pikre ngarang gi match aduda CKC Chingdong Lekai gi Sanaroi T Romesh Sharma jersey number 8 na Kuntranithoi Suba Minita goal chanduna goal gi account hangdoktuna half mamangda CKC Chingdong Lekaina Andaman Moi Club tagi goal ama sinoda mangjil thaduna chatki match asigi matung tarakpada CKC Chingdong Lekai gi Sanaroi Shohil Ahmad jersey number 10 amadi Amdul Hussain jersey number 10 ga mangana mathang sitna match ki 96 minute suba amadi 65 suba minute goal da goal amamam chanduna CKC Chingdong Lekai na goal ahum sinoda mangjil thaki tungda Andamoi Club ki Sanaroi Prakash Roy Bongsi jersey number 10 humdoina humdoi shuba minute ta goal ama handoki tungda CKC Chingdong Lekai gi Sanaroi Sohil Ahmad jersey number 10 na 95 suba minute ta amuka goal ama chanduna apiba matamda CKC Chingdong Lekai na Andamoi Club Jirigatpu goal mari amada maithiba piki ngasi nungthil pung 2 minute kuntra taba matamda KMYC Kamranga amadi Sonapur GPSA Sonapur anigi marakta sanagani hairi